Lakhipuronline puthok saba December ki tang 18 nongmaijing numit ki Khomjinba Pao tabirasi. Ahanbada maruoiba Pao. Kuntare suba National Thangta Championship ngarang Jamugi MA Stadium da hodokre. Laikhidraba e bemthoi sanu ACS ke ningsing khuba maikum hangbagi thoram hayeng kasar anwar parda pangthok lagani. Bharat ki Prime Minister bo Bhutan ki khwaidagi thak wangba civilian manapi duna ikai khumnakre. Ahanba gonnayoni memorial ningol sakoba lisingani kunmathoi kamranga da pangthokre. Aiba Joy Kumar Sanasamgi Nobel ngarang Imphal gi Manipur Press Club da fongdokre. Manipuri Saite Parisat Tripura gi yankhi tare suba sahi gi mifam ngasi Agartala da pangthok lagani amasung Assam da miu samaga taramapan gi masada COVID ki anoba case thengnakre positive oiba ki sang sada suina dasmik mari ahum oiri. Hauzik mapung oiba Pao tabirasi. Kuntare suba National Thangta Championship ngarang Jamugi MA Stadium da hodokre. Advisor to Lieutenant Governor Faruk Khan ngarang ayukta Jamugi Maulana Azad Stadium da sanaba adu hodokhe. Numit marini subna pangthokadaba championship asida awang nongpo ki raija sing yauna lebak asigi tongan ba raija kunmari dagi lakhiba sanaroi lising amaromna saruk yari. World Thangta Federation ki President Huidrom Prem Kumar hodokpagi tharamda saruk yaki. Sports Council ki Secretary Nujat Kulna sanaroi singbu taramna okay panba yai. Barak Tampak ki Thangta sanaroi kayamarom na haidiba championship asida saruk yari. 27th National Thangta Championship 2021 Open. Thank you. बहुत ही खूबसूरत, बहुत ही जबरदस्त। के लिए बड़ा खुशी का मौका है कि 24 स्टेट से और यूटी से यहाँ पे करीबन 1000 थांगता के चैम्पियनशिप में 27th जो हमारी नेशनल चैम्पियनशिप है उसमें पार्टिसिपेट करने के लिए यहाँ आए हैं। मैं उसके लिए जो हमारे वर्ल्ड थांगता एसोसिएशन के प्रेसिडेंट हैं और मणिपुर से आए हुए हमारे मेहमान भी हैं। Laikhidraba e bemthoi sanu ACS ke ningsing khubam maikum hangbagi thoram hayeng December gi tarik kun ningthokaba numita e bemthoi sanu gi pokna phamlamdam kasar Lakhipur sub division gi manung sanbada leiriba Anwar Part Singerbom Part 2 da pangthok lagani. Hairiba thoram asida mahaki marup mapang ahallaman ojaguru singna saruk yabiranaba e bemthoi sanu ACS ki apokpa e Joy Vidya Singha amasung apokpi e Subhasini Devi amasung mahaki imung manungna nolukna paujeng jarakli. Bhutan ki ningthau His Majesty Jikme Kheser Namgyel Wangchukna makhoi ki civilian da piba khwaidagi thak wangba mana Order of the Drug Gyalpo mana ase Bharat ki Pradhan Mantri Narendra Modi gi maphamda lebak ki National Day numita piduna ikai khumna khre. Sri Modi na masigi damakta nungaiba phongdokladuna asigumba ikai khumnabagi thawong asigidama Bhutan ki ningthau gi maphamda tawbimal khangba uladuna Bharat na Bhutan bu mahaki khwaidagi naknaba marupni haina matam pumbada khangani amasung aikhoina Bhutan gi chawkho thorangi khongsatta pangbu yaba hiram khudingi mateng pangani haina Pradhan Mantri na mahaki tweet pauzelamada phongdokhe. Ahanba gonnayoni memorial ningol sakoba lisingani kunmathoi kamranga development organization asinduna ngarang pangthokre. Social Unity Women's Empowerment haiba hiram da pangthokpa thoramadda Daista L Surendra Singha President Kamranga Development Organization L Chandrakala Singha GP President Joypur Kamranga aduga Jibalan Singha Proprietor Lucky Enterprise Kamranga amasung Sri Ganesh Filling Station gi Proprietor Kumar Singha na mathang sina Chief Guest amasung Guest of Honor oina saruk yakhe. Chief Guest na mairasu khatuna thoram hodokhe. Dais da phamkiba miyamna nupi gi hakki damak aikhoi amata oina hotnaminasi haibagi pautak kaya piraba matungda atopa sagi gi nupi singna aikhoi gi meitei di yum palakpa ningol singda Manipuri cultural gi oiba wahi kaya thamki. Aina atopa sagai dagi lakba makhoi su ningol jakoba haise akhoi mitai sade loina kauri dugi mokhoi gi wakhal dati jamna nungai taba
amadi soidana moidasu leiramgani aduna ngasi aina aigi sagaida aigi ijatida laabanina makoi mayambu aina nungsi jabaga loinana khaji ngamjaba hona jabani Nongsup haram khorjailup nahakol Yurembam Imphal West na sinduna saknairaba iba Joy Kumar Sanasam na iba Nobel asibagi khayatagi amasung saireng lairik bhot khumori Imphal gi Manipur Press Club ta ngarang phongdokre DM College Alumni Association gi President Mr. Ibohal Singh na Chief Guest amasung nahakol gi President Dr. Sasi Kumar na preside tauke loina na lairik ki maramda Kongkham Ratho amasung Prabhati College ki Associate Professor Dr. Maya Nepram na sugay na masakta ki Ima Khol gi President Dr. Rajkumar Gunachandra Lion Club ki N. Gojendra amasung All Manipur Entrepreneurs Association ki President na jingbana special guest on sarukya ki Sagnai raba aiba Dr. Salam Diren Thokchom Chandra S. Basanta Ai Kon gi President W. Mohendra AIR gi lyricist Sagol Sembilasini Nirmala Raj Kumari Progressive Writers Imphal gi Executive Member Singh Loitam Inaubi Sobita Saubam su sarukya ki Keynote Address Aiba Joy Kumar ne piki Sandam Kaberina Thagat wahai piki Tripura da khwaidagi liraba lup ama oina miyamna sakhangnariba Manipuri Sahitya Parishad Tripura gi 53 suba sahi gi mifam ngasi Agartala Student Health Home Conference Hall da pangthoklagani Parishad ki President R.K. Jitendra Jitna thauram mapu oiduna haudokpagi thauram duda Chief Guest oina Agartala Municipal Corporation ki ex-mayor R.K. Prafulojit Special Guest oina Assam Manipuri Sahitya Parishad ki Vice President Koijam Sopon amasung Agartala NIT gi Assistant Professor Dr. Anuradha Nongmai Themsu saruk yagani thauram masiga mari lenana Higher Secondary amasung Matric parikha da First Division da pass tauba mahairu humphutara humdoibu taramna okpa amasung saknai raba oja singbu ikai khumnaba amasung manama thumna chingba lanthokpaga loinana Manipuri Classical Dance ta gold medal phanglakrabi Onima Khuman Thembu ikai khumna jagani hairi aduga khwaidagi afaba lairik ni haina khangatlaba ke saritana iba saireng lairik aroiba ahingda laihau tembi ningsing mana sel oina lupa lising tara lanthokani handaki sahi asida mapan Tripura gi saknai reba aiba ani Bangladesh ki AK Seram amasung hailakandigi moirengjam Dev Singh da tongan ba award ani piduna ikai khumna jagani haina Agartala dagi RK Tarunjit na paudam lakle Assam da ngarang miyoi chamaga taramapani masada COVID positive oiba thengnakre positive oibagi sang sada 0.3 oiri Assam da ngarang laisat asina miyoi mari leikhidabaga loinana leikhidabagi masing lising taruka chamaga nifumanga sukre Manipur gi haksel loisangna thokpa paw matung ina miyoi tara taruki masada ngarang COVID-19 positive oiba thengnakre Laisa dasina ngarang miyoi ani leikhidabagi loinana leikhidabagi masing lisinga machama pan marphutara manga sukre Aroibada maruiba paw amuk hanna Kuntare suba National Thangta Championship ngarang Jamugi MA Stadium da hudokre Laikhidraba e Bemthoi Sanu ACS ke ningsing khuba maikum hangbagi thauram hayeng kasar Anwar Par da pangthoklagani Bharat ki Prime Minister bo Bhutan gi khwaidagi thak wangba civilian manapiduna ikai khumnakre Ahanba Kurongoneyoni Memorial Ningol Chakoba lisingani kunmathoi kamranga da pangthokre Aiba Joy Kumar Sanasam gi Nobel ngarang Imphal gi Manipur Press Club ta phongdokre Manipuri Sahitya Parishad Tripura gi 53 suba sahi gi mifam ngasi Agartala da pangthoklagani amasung Assam da miyoi chamaga taramapani masada COVID ki anoba case thengnakre positive oibagi sang sada 0.3 oiri Lakhipuronline na sandok saba pau ngasigi di matang asida loijare